Art Society Manipur na SHINDUNA Numit mga ni Chatharakpa demonstration Cum Tempera painting workshop ngarang society ASIGI office ta Loishinkhre Loishinba ki thoram aduda Art Society Manipur ki presidents oiriba Manipur ki sangnaiba layekpa Thiam Deven Sandra amasung workshop commissioner Chandam Lalina Baroi ga metung nan seng oina sharuk yake workshop asida senior amasung junior artist kuna artist kuntra tari na sharuk yake thoram adu ki sharuk ama oina sharuk yake ba artist singda certificate so yan thoke Thoram aduga mari lainana workshop commissioner Chandam Lalina hai tempera painting haireba medium asi oil painting thok tringai taramanga suba chahi chagi mamangda matam adugi layak pasingna yamna toina sizinarame medium asi sizinaduna yekliba laising di chahi cha kaya machu sidadana leiba ngame leiba kasi oina saknaireba artist Zamini Roy amasung Ganesh Paini anina punjali sing amaga chama panyang khaida hogolakliba artist singi damak amuk khana haudok lambane Manipur da tempera painting ki matamda Hangbawat mana society asina ahanbo oina workshop asisin bane workshop asida yekliba laising asi khaktamak utkadaba numit humni ge exhibition amaso society asina SHINDUNA thangmaiban art gallery that atuboda pangthoklagani haiso mahangna makhatana pangdoke